Image PAODAM yengbiri single tam kumanare matram nok sablonena ngasigi madobe pau pijari India na ningkha tam chai humjang asupagi palan thong mari lenana har ghar tiranga gi rally amadi campaign pangthokna khre gold medalist Mirabai Chanu Mutram okre numit manga ni sathagadaba first annual art exhibition ngasidagi hodokre loinana poultry farm toba toklage haibagi protest tawduna farmers singna yen sing lem na yenthokre hojik mapung web pau lobirasi India na ningkha tamlakpa sai humjanga surakpagi palan thorongmi saruk ama oina amadi har ghar tiranga ga mari lenana thobal gi tongan tongan ba school gi virus singna India gi machu ahum gi firal puduna rally ma satkre district administration thobal gi miyeng makhada zonal education office zone 3 thobal na senduna sat kiba mahiroi singi rally adu thobal wang matabadagi dc thobal Anthem Subhas IS na lamthaki har ghar tiranga gi paujal puduna satkiba rally adu thawal DC office complex ta leiba ZEO zone 3 thawal gi office mamangda lamthumpham oike har ghar tiranga mission gi awareness campaign ngasi group center CRPF Langjing Imphal Sinduna Khundrakpam May Lekai NAC club Khundrakpam Makha Lekai YLL club amadi Khundrakpam Ong Lekai YDO club ta pangthok galoina khunja singda India gi machu ahung firal listing ani yenthoki thronjuda DIG GC CRPF Imphal Madan Kumar deputy commandant Somorani CRPF ki senior officers atai officers sing SO amadi jawan sing su saruk yaki ngasigi awareness campaign aduda DIG Madan Kumar na lakliba August 13 dagi trauma phawda Indian khudimang na machu ahung firal singkhetpinaba hajrakle Bharat ningkha tamlakpa sahi humdra ama surapki palangi saruk ama oina amadi har ghar tiranga amari leinana Jirbam district ki tongan tongan mafam sing official sing gi miyoi sing public leaders singa Bharat ki machu ahum gi firal sing Manipur building and other construction workers welfare board ki chairman K Sharat Kumar Singhana koin satuna khusinakre ngasigi jati ki firal yethokpaga mari leinana K Sharat Kumar Singhan haikibra August ki tang 3 dagi 15 phawda Yumthong kuding gi da machu ahum gi firal pahenduna Bharat ki humra ga manga suba ningkha tambagi saruk ama oina Jirbam public leaders singe yumthong kuding da satuna yenthoke loinana miyam nasu numit asida jati gi firal asibu pahenbiu haina mang phongdoke ngarang luptra marina phogak saw ikhai da pangthokiba mifam amada achumna economic blockade handok trabadi counter economic blockade torgani haina lawkiba warep amagi matung ina ngasi ayuk pung manga makhai dagi sathakiba counter economic blockade aduna maram oiduna tidim lambida Imphal lomdagi Churachandpur district tamna lakba gari sing phogak jaw ikhai gi dagi torpung phawgi manungda khamduna chana thakna problem sing yawra haina check to hawkhre gari khamduna check to hawre haiba paw phangbadagi additional SP Bishnupur ops amadi LO yauna Hogak Shaw Ikhai police team amagar satuna counter blockade tawba miyoi sing adugi manungdagi miyoi mari phagat pangamki miyoi mari adu Hogak Shaw Ikhai police ta puraklaba matung PR bond sign tawraba matung da thadokre pochai puba gari khardi army na ngak sendur satkre adubu achumgi khongjang adu handok tri phawa counter blockade ki khongjang handokki roi haina lup singi maikai dagi phongdok narakle makhata na thoningdaba thodok Thoktanaba Bishnupur district police amadi Churachandpur district police na section ngak sendura laikre haire Directorate of University and Higher Education Government of Manipur gi order amagi matung ina Polestar College Hianglambo ga in sendura ngasi Kaksing district ki Thonau jamda leiba angang sing da usara thabagi thoram ama pangthokre semester green Manipur mission gi brand ambassador Valentina Elangwam yauna Polestar College Hianglambo ga gi oja amadi Mairo Singa loinana Thonawjam gi miyam ga loinana pangthokiba ngasigi usara thabagi thoram aduda saruk yakhiba singna angang sing gi mafam kayada
चाबा याबा उही अमदी हिदाक ओइना सिनबा याबा उ पाम्बी सिंग यावना मखल मखा कयागी उपाल चंगारोम थाकी ngasi usara thaba aduga mari leina Polstar College Hyanglam Wagai gi Makai dagi Semester Green Manipur Mission gi brand ambassador oiribi Valentina Elang Bambu Makhata na brand ambassador ohin binaba mari leina singi puning singsiladuna apil tarukli Birmingham da pangthok liba Commonwealth Games 2022 gi da India gi ahanba gold medal lawrkibi web leader Imphal East District ki Nongpok Kaksing dagi Saikhom Mirabai Sanu Harau Tam Okpagaloina Ikai Kumno Utpagi Thorum Ama SHQ BSF CI Ops Manipur gi Miyang Makhada 29 Battalion BSF na Sinduna CI Post Damodar 29 Battalion BSF to Pangthokre Mirabai gi Kungadipan Suba Mapok Numit Palan Galuna Pangthokiba Throm Aduda DIG SHQ BSF CI Ops Manipur SS Dinesh Singh Rawat 29 Battalion BSF की कमांडेंट एस सोनाम शेरिंग DCG SHQ BSF CI Corps मणिपुर MD रशीद रेजा अतई ऑफिसर सिंह SO सिंह 29 बटालियन BSF की ट्रुप सिंह साइखोम मीराबाई सनु की इमुंग मनु विलेज शिप सिंह खुजा सिंह अमदी महरोई सिंह ना सरुक याखी नसिगी थ्रोमदुदा DIG SS दिनेश सिंह रावत ना BSF की महूत सिंधुना मीराबाई बु थगत पगलुना मेमेंटो पीकी Panbay abdi Saikhom Mirabai Sanuna Handak Pangthokliba Commonwealth Game Fasida weightlifting gi KG Nifumapan gi eventa gold medal logduna India madi Manipur iramdam gi mai porkhibani Department of Visual Art Manipur University of Culture Nustenduna numit mangani sathagara first annual art exhibition ngasi Imphal gi Art College gi Art Gallery da pangthokre thorom aduda Manipur University of Culture gi Vice Chancellor Professor Punam Gunindro Imphal Art College gi Chairman Y Ibos Chauba Manipur University of Culture ki Registrar L Radhakant Singh Manipur University of Culture ki Deputy Registrar Dr. L Sujit na Dice member Singh wenda saruk yaki Artwork humdrag nipan gi manungda jury member Singh na kaithel lakpam Silex to overall best outstanding work ki mana piduna ikai khumnaki loinana Tongan ba award su Maheroi Tara de Kusinaki Manipur University ki oina ahan ba pangthokpa first annual art exhibition asida department mari painting sculpture graphic amasung applied art tagi apunba Maheroi Kuntrana artwork humdraga nipan utke Manipur University of Culture ki Vice Chancellor Professor Punam Gunindrona Hai hawalak liba Maheroi Singh asina art ki lamda tawjariba makhoi gi hai singba kaya asibu pungning thawt nabagi damak university asina Imphal Art College ga khusam naduna asigumba exhibition asi pangthokpani Maheroi Singh gi hai singba thawa yauna honaba ubada yamna nungaiba phawi art piece amana phongdokliba art ase yamna mamal wangi haina phongdokki Visual Life Department gi head of department Arambam Hemantana phongdokkibada department asi awarpa kaya leirbasu tapna mapung phanaba semgalakpa department ni hokhiba sai anigi mamangda exhibition ama sinaba kanna honaduna lakhibani exhibition number pangthokpa asina Maheroi Singh da thauna hena phangani haibasi achoba thajaba thamli loinana atopa mafam amada chatlubada aikoi gi Maheroi Singh na pothokliba lai sing asi thudokna noklaroi haina phongdokki thasigi amadagi hauraga numit tare ni sumna sathrakpa workshop on ABCs of infrared spectroscopy nuclear magnetic resonance spectroscopy electron paramagnetic resonance spectroscopy amadi Gazian ngasi Manipur University Department of Chemistry ki conference hall da loisin khri haribu workshop asida country asigi tongan ba mafam dagi punna participant humutar na saruk yakhe amadi ngasi loisin ba numit aduda asida participants singna workshop asigi matang da tongan ba feedback ya phongdok na rakhe loisin bagi from the department asigi senior professor Maheroi amadi resource person kayana saruk yakhe workshop asibu mapung pana pangthok na ba honabada India ke Science and Technology Department na funding tarokhiba adugi namak nungaiba amadi thagatpasu phongdokke thongga mari leinana Manipur University ki Chemistry Department ki head of department Professor Okram Mukherjee Singh na phongdokkibada department asidagi productive oiba Maheroi kayana workshop asida saruk yaba se thagatli workshop asidagi phangliba tongan ba idea sing sijinaraga hen productive oiba mawongda hodakani haibagi thajaba lai workshop asigi manungsana social event kaya pangthokhiba adugi damakta su thagali haina mahan phongdokhe Thawal College gi
Yankri Mapan Suba Foundation Day Mari Lenana Nasi, College Segi, Nauna Saba swimming pool Ama Sangaduna Kusina Grey. UGC scheme Gimakada Saba swimming pool Adu College Segi Principal O Sawa Devina, Ribon Kaptuna, Oza Singham Staff Singh, Amasung, Mahiro Singh the Kusina Kivani. Tharong Saruk Amoina College Segi Principal na annual report su Honki Bagaluna, Indiana Ninkatam Pasai, Humdrang Surapagi Paran Mari Lenana, Tawal Kunuk the Leba. Samuwan bi singda mass tree plantation amasu pangthoktuna oja singda uhi panba yauna ulsara kayasu thake thaminaki. Southern Youth Incentive Association Shia Khongjom Circle na sahi khudingi pangthoktuna lakpa ISSLC exam 2022 da Khongjom Circle gi oina makok matang tarak laba mairoi singbu traipalak suba oina taramno oktuna tongan ba mioi singna katpirakpa award sing piduna poning thawat kre Texam High School ge campus ta pangthok khiba mairo opage throm aduda saya ge maru eba mioi sing CS Chandramani CS Birchandra M Tomba I Jugindro L Samu amasung CS Itona thoiba mitung sing oike throm aduda Khongjom Circle ge oina makok matang tarak laba mairoi manga subject topper da mairoi ahum amasung Khongjom Circle ge oina female topper oina Langathel High School ge mairoi puyam Sarjuda tongan ba mioi singna katpirakpa award sing khusinaduna puning thawatke. Board of Secondary Education Manipur loba class 10 ge ISSLC exam 2022 da manga suba position lawr khibi BK Golden Academy kumbi gi mahiroi Geneva khangembam 8 position lawr khiba Sanatombi Oriental English School kumbi gi mahiroi Rex Moirangthem yauna Kumbi Kendra gi oina 80% gi mathakta leiba mahiroi 78 da Kumbi Kendra gi MLA S Premchandra na donate tawduna mahiroi singda sel yauna achamba khudol piduna puning thawat kre BJP Kumbi Mandala Sinduna Kumbi Ising Saibi Community Hall da pangthokhiba throm aduda Kumbi Kendra gi MLA S Premchandra ex MLA S Bira BJP Kumbi Mandal gi President Seram Angosana Vice President N Norendro Wangu Terakhong Gram Panchayat ki Pradhan P Baleshwar Kumbi Municipal Council ki Caretaker W Priyoranjan L Babitana Maroi Musing oina saruk yakhe Manipur ki economy da achauba mateng ama piriba state asigi poultry farm tawriba singna poultry farm tawbak tok lage haiduna makhoina farm tawduna loiriba yel sing public da free da yantoktuna lamdam masida poultry feed Pangdabagi Mayokta ngasi Singmairong da leiba Mao market ta protest sathagre protest aduda farmers singna purakpa yen sing lambida lakiba public singda free da yantoktuna makhoigi nungaitaba amadi pendaba phongdok kiba loinana kolau kya su lauke sathrakhiba protest asiga mari leinana khongampat awang lekai da leiba poultry farmer songtham dhruvatara khabana phonor pada lamdam masida leiriba poultry Farmers singna state asigi senmilonda chauna mateng panglibani adubu ngaihak leitana state asida demand kharigi damak hanjin na lifeline oriba highway singda economic blockade tawduna khulai no sinabasi yaningde masida poultry farmers singda chauna saitheng piri masina maram oiraga damdam masigi poultry farmers singna haunurba tawduna khongjang asi sangsil lakpani state asigi poultry feed sing ayamana mapal lamdagi pusilakpa ngaktani adubu highway bu khulai oina sinaraga economic blockade tawsin khiba asina poultry feed amata phangdre maram asina farm da loiriba livestock sing machinja phangdana sigidabgi saruk public ta free da yanthokpana phai khanduna khongthang asi lokholakpani demand khara hek phangdabaga economic blockade tawba asina poultry farm tawba asi lamdam asigi oinadi matik chadre makhoina changsilakliba protest asi kanagumba amada atanana singnaba natraga nungaitaba leibagi natte makhoina khanjaruba amadi mangjaruba manglan adu tayonnabada oirakpadagi hairiba khongjang asi lokholakpani makhatana economic blockade asi asum chathaba targadi yen khaktana tana atopa livestock sing miyamda loina frida yathokani haina phonokke lifeline oriba national highway sida ngahak leitana akoigi economic blockade natraga lambida thingba shutdown natraga khudak ta sumai tawbagi mong singsina yen loidana hingjariba sanga yen loidana hingjariba ok loidana hingjariba farm tawjariba koije angakpa phangna wahan Scholarship for Pension with Disabilities asigi khudong saba mapung phana lawbiu haina Social Welfare Director
NG utamna ngasi kabo lekai de leba social welfare office ta pangthok pa pawmising unaba amada phongdokrei mang high river scholarship asi anobudi natte hanadagi adumak leiba amakhakni high river scholarship asi education department ki kuthangda pirambani adubu disability singi thabak thorum sing social welfare na tawbana masisu department asigi makhada tawrgadi disability singda khudong chaba oigani khanbadagi sarkar da haijar tungda thabak asi department na pakhat pani mangna high river scholarship asi national scholarship portal gi makhada sathagada ba maramna disability singi damak khudong chanaba NGO singa kusamna duna form thajin bana singba mateng pangani hana phongdokhi mangna makha tadun hai Ministry of Social Justice ki lamdam asigi disability singi audit card natraga certificate payanaba miois lising kunga target tawri hojik phawda lamdam asigi oina lising trama thoiromdi yore ministry na piriba target asi yawnaba tongan ba district singdagi audit card kidamakta camp kaya sathaduna lakli maram asina hanagi certificate paire haiduna laithok pigano haiba audit asi disabilities coding na paina ba hona bio haina masina tungda achoba kana ba am pigedar haina su magna makhata na phondokhi the BBC kharaga di hen gadawna scholarship ma tawresu normal amang amada people the persons with disability the people sina paisa se khare hen gadawna aduna Ministry of Social Justice na puthoiba scholarship sim adum amasi phajai attractive boy paisa se adum atai ga yengna bada paisa chawi aram paisa se khara chawbani na koi student with disability sing je amata chithada na koi na scholarship se phangani bani na nasi media ki chilina ujingi mateng lojaraga kachim koya yauna sugumba scholarship ama lei national scholarship portal da masi apply to view kudong jaba lo view haiba message pining bai da makta mayam ko khawje bani nasi Jirbam district ki manung chana leiba lighting khal part 2 da Kanglipak Bamboo Enterprises ki office hono bi matung ina Manipur Building and Other Constructions Worker Welfare Board ki chairman K. Sharad Kumar na chief guest winner sangha kre sangha function aduda S. Dilkumar Singh, T. Somorjit Singh, Upadhyaksha Jirbam Jilla Parishad Peter Salam, Deputy Secretary Government of Manipur Amadi Krishna Kumar Sharma na President Amadi Guest of Honor oina saruk yaki chief guest oikiba K. Sharad Kumar Singh na phongdokibada Manipur gi Semilon Amadi Jirbam gi sakhot pada Kanglipak Bamboo Enterprises na sauna mateng piragani Lal Tinkal gi wa yamna hauba mafam asida yumthong khudingda sinaiba agarbati industry ma thamba haibasi nupa amadi nupi singda thabak kaya piragani maram aduna miyamna su angam mateng pangbiduna henas chakhotnaba wanabiu haina phongdokhe India na maning makha tamba sai humra ga manga pharakpagi mingda yumthong khudingda India gi masu ohmi firal sikhatnaba handak Prime Minister Narendra Modi na pirak leba yathang ase India na haukiba sahi kayagi mamangdagi Western South Asia, East Asia, Westia amasung Manipur da kanglon naine satrak ba loilam lengak asigi anuba lalong amani har ghar tiranga haibadi yumthong khudingda phiral paihalu haiba Modi lenga ki thorang asidi nampuda India gi manung salhan khiba phurup khudingmakpu India onthoknaba gi thabak mapung phanaba changsilakpa Arunba Kujil Tharangni Haina M. Sakhen Media Coordinator Kolkomna Thadok Pasel Amana Pondrokli Seruduna Makata Duna One Nation, One Culture, One Region, One Language Gimingda Hindu Chauvinism Gi Wakalunda Lepalaitana Sangsilak Iba Indiana Sana Pathap Semdopagi Mingda Minority Singda Piramba Sana Pathap Ki Ngaklo Lokthokpa Amadi Semdok Semjin Toba Lepalaitana Sathaduna Lakli Jammu and Kashmir dagi Lokthokhiba Article 370 Amadi Citizenship Amendment Act na masigi asoba khudamni asiyumba India gi missing yamba Hindu Chauvinism da yumpham oiduna sangsilakhiba Hinduva policy asimakti masing yamjadaba masagi top nat lon amasung saktam leijaba minority furup singbu atamdana masagi saktam
मांगनबा अमसुंग मुथकनबा की थौसिलनी हाइबदा ककनिंगाई लेते इंडिया की अपर कास्ट अमदी ब्राह्मण सिंगना लुसिंगबा निंगतम इहौदगी मियंग इहौगी मियंग दसु कोनसिनबा ngamlamde akan Bharat ki wakalon asi Hindu gi oiba India civilization da harba lining wakal da yumpham oiduna Brahminical oiba miyeng makha da India gi ningtam iho sengbat ki ingkumja lising samapon nipu tareta British na India thadok lamdai da India si nationality ama oibagi masak lejade haibadu the Indian Independence Act 1947 da mayak sengna uba fan khrabani manam masibakna British Parliament na semlakba the Indian Independence Act ki section 1 clause 1 ki matung ina India bu ani thokna dominion of India amasung dominion of Pakistan haina khaidok khibani act asina princely state 565 ki maraibak lepaga loina section 7 clause b ki matung ina British lengakna hena hana leiramba lengaki mari amadi yana kanglon punamak sanadre haina lauthokhibaga loina Manipur su maning tamba hanjin khibani British Parliament sem khiba kanglon asimakna maram oiduna Wezia da maning tamna leijarakba Manipur na ingkumja lising samapa nifutret ki Agastra mari gi ahingda British na Manipur thadok lamlaga satkibaga loina Manipur gi masagi oiba ningtam phiral kangla da amuk hanna singkhatuna pahen khi mani makha tamba hanjin khi South Asia amadi South East Asia ani gi langdai da malem gi leibak singna masak khanglaba Manipur na masagi ningtam phiral amuk hanna pahenba ngamlakpada natana constitutional monarchy digi lambi da khongda duna ingkumja lising samapan nipugun da masagi over election pangthokuna Asia gi lemai da democracy chatpa magjil thableba ama obengam khi Manipur na masagi oiba lenga pathap amadi lenga lingbagi matik mangan adu malem gi chanakanglon matung ina decolonize tawroba lamdam amana ningtamba hanjinbagi lambi da lakhibani Manipur na maning tamba hajin khibagi khwaidagi chawrba khudam singi manungda ama haiba tarabadi ingkumja lising samapan nipumapan da Manipur bu India na annexion tawkhiba asisu amani matamadugi singmi tami ipai pu singna democracy amadi socialism gi akanba firep yumpham oiba singtam anina punna semba Manipur ama mangphau han khiba adu India gi Hindu lining da yumpham oiba expansionist nationalism aduna lanmi sin aduna nongmai jingdonda Manipur bu ingkumja lising samapan nipumapan gi October gi tang 35 da namduna loi san khibani hainasu serojuna makhatana phongrokli PCR test amagumna effective oina COVID-19 gi yumda test towa yawa saliva based testing platform ama researchers singna puthokle minute nipuma gi manungda result khangba ngamba reverse transcription loop mediated isothermal amplification RT length kowa platform adu Pennsylvania State University USA da develop tawani adum oinamak test sing adu process tawra numit kharni di sangkhigani hairi RT length ase kuwang mukpakpa testing kit amani masi mi amana athaba drawing paper amada tensichi laga processing platform amada insin khibani minute nifuma gi manungda test result sing adu customer Android app amada thajin bani ahanbada testing device aduna saliva bu 95 degrees Celsius yawnaba sagat hali hairi hojik makti COVID-19 bu thohaliba SARS-CoV-2 asi khangdokpada PCR na gold standard oina launari bani sanbagi pauda Birmingham da sathariba Commonwealth Games 2022 gi badminton women amasung men's singles da goal ani lobungam khre India gi satar PV Sindhu na Canada gi Michele bu women's single da kunma thoi trang da state tamai thiba pinuna goal lobungam khibani amarom da men's single tana India gi Lakshya Sena Malaysia gi
जे योंग एनजी बु ट्रामपन कुनमाथोय तरागमापन कुनमाथोय त्रा टुक्ता माइथिबा पीदना गोल लोबो ngamkhibani टेबल टेनिस तसु इंडिया की सानरोय असंता शरद कमलना इंग्लैंड की लियाम पिटफोर्ड पु फाइनल दा माइथिबा पीदना गोल लोबो ngamkhre कमनवेल्थ गेम फासिदा हौजिक फावदा इंडिया ना गोल कुनगनी थोय सिल्वर ड्रामा ब्रोंज कुल हुमदोय फांगदुना पुन्ना मेडल हुमफु फांगबा ngamkhre हौजिक अरोयबदा मरोय पाहन पिजरी इंडिया ना निखा तम चई हुमजा सुरपगी पालन थरंग मरी लेनना हर घर तिरंगा की रैली अमदी कैंपेन पांथोकनख्रे गोल्ड मेडलिस्ट मीराबाई चनुबुतराम ओख्रे नुमित मंगानी चथगदबा फर्स्ट एनुअल आर्ट एग्जिबिशन नसिदगी होदोख्रे लोइनना पोल्ट्री फार्म तोब टोकलगे हाइबगी प्रोटेस्ट तौदुना फार्मर्स सिंगना येन सिंग लेमना यथोख्रे नसिगदी मेस पावरम सनोक्सबा मतांग से लोइजरे मियाम अमुकना खुरुमजरी।